ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯔꯤꯖꯜꯠ ꯃꯣꯏꯒꯤꯗꯣ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯩ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ. ꯍꯥꯏꯕꯗꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯧꯖꯤꯛꯁꯦ ꯔꯤꯖꯜꯠꯁꯦ ꯑꯥꯎꯠ ꯑꯣꯏꯗ꯭ꯔꯤꯌꯦꯀꯣ. ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯞꯗꯦꯠ ꯇꯧꯔꯛꯇꯣꯏꯅꯦꯕ. ꯍꯥꯏꯗꯤ ꯀꯃꯦꯟꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯔꯛꯄꯀꯣ ꯃꯤꯁꯦ. ꯍꯥꯏꯗꯤ ꯊꯥꯈꯤꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜꯠꯁꯦ ꯉꯥꯏꯕꯗ ꯋꯥꯅꯔꯝꯃꯅꯦꯕꯀꯣ. ꯑꯗꯨꯅ ꯃꯣꯏꯒꯤ ꯈꯜꯂꯀꯥꯟꯗ ꯃꯣꯏ ꯃꯁꯥ ꯃꯊꯟꯇ ꯌꯦꯡꯖꯅꯕ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝ ꯑꯩ ꯁꯥꯖꯔꯤꯁꯤ. ꯀꯃꯦꯟ ꯕꯣꯛꯁ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯔꯦ. ꯑꯩ ꯀꯃꯦꯟꯗꯣ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯋꯦ ꯑꯌꯥꯝꯕꯗꯤꯀꯣ. ꯍꯥꯏꯗꯤ ꯁꯤꯒꯤ ꯔꯤꯖꯜꯠꯁꯦ ꯉꯁꯤ ꯍꯩꯗꯣꯛꯄꯗꯤ ꯌꯥꯏ, ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣꯁꯨ ꯇꯧꯋꯦ, ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯋꯦ. ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅോ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯉꯛꯄꯀꯣ. ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ. ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯁꯤꯒꯤ ꯃꯥꯒꯤ ꯔꯤꯖꯜꯠꯁꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯏ ꯀꯣꯁꯦꯝꯒꯤ ꯋꯦꯕꯁꯥꯏꯠꯇ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ manipur.education.gov.in ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯏ. ꯑꯩꯅ ꯃꯥꯒꯤ ꯂꯤꯡ ꯑꯅꯤꯃꯛ ꯀꯣꯁꯦꯝꯒꯤ ꯂꯤꯡꯒ ꯁꯤꯒꯤ ꯂꯤꯡꯁꯤꯒ ꯑꯅꯤꯃꯛ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ. ꯁꯤꯁꯦ manipur.education.gov.in ꯁꯤꯒꯤ ꯂꯤꯡꯁꯤꯗ ꯆꯪꯕꯤꯔꯅꯤ ꯃꯌꯥꯝ. ꯆꯪꯉꯀꯥꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯇꯥꯔꯤꯁꯦ ꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯆꯪꯕꯤꯔꯅꯤ. ꯀꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯪꯉꯀꯥꯟꯗ ꯆꯤꯡꯊꯕꯤꯔꯣ ꯃꯌꯥꯝ. ꯆꯤꯡꯊꯔꯀꯥꯟꯗ ꯁꯤ ꯂꯩꯔꯦꯗꯣ. ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯁꯤ ꯃꯥꯏ ꯂꯥꯁ ꯑꯣꯏꯅ ꯑꯞꯗꯦꯠ ꯂꯥꯛꯈꯤꯕꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯔꯤꯒꯥꯔꯗꯤꯡ ꯗ ꯁꯦꯟꯇꯔ ꯋꯥꯏꯁ ꯑꯦꯂꯣꯀꯦꯁꯟ ꯑꯣꯐ ꯔꯣꯜ ꯅꯝꯕꯔ ꯐꯣꯔ ꯀꯃꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ. ꯁꯤꯒꯤ ꯃꯣꯏꯒꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯒꯤꯁꯨ ꯑꯩ ꯁꯦꯝꯈ꯭ꯔꯦꯗ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ. ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯈꯛꯇꯪ ꯉꯥꯏꯔꯤꯕ. ꯔꯤꯖꯜꯠꯗꯨ ꯍꯦꯛ ꯑꯥꯎꯠ ꯑꯣꯏꯕ ꯃꯇꯝꯗꯀꯣ ꯁꯤꯅ ꯔꯤꯖꯜꯠ ꯑꯥꯎꯠ ꯐꯣꯔ ꯗ ꯀꯃꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯦꯁ ꯊꯥꯔꯀꯥꯟꯗ ꯃꯥꯏꯁꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯅꯧꯅ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯒꯤ ꯃꯃꯥꯡꯗ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯔꯤꯖꯜꯠꯗꯨ ꯆꯦꯛ ꯇꯧꯕ ꯌꯥꯏ ꯀꯣ. ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯃ ꯌꯦꯡꯕ ꯑꯃ. ꯑꯗꯨꯒ ꯃꯌꯥꯝ ꯀꯥꯎꯟꯁꯤꯜꯒꯤ ꯋꯦꯕꯁꯥꯏꯠꯇꯅ ꯀꯃꯥꯏꯅ ꯔꯤꯖꯜꯠꯁꯦ ꯆꯦꯛ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯨꯛ ꯍꯥꯏꯔꯛꯀꯦ. ꯀꯥꯎꯟꯁꯤꯜꯒꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ. ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯦꯟ ꯋꯦꯕꯁꯥꯏꯠꯁꯦ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯒꯦ. ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒꯦ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯀꯣ. ꯁꯤ ꯑꯗꯨꯝ ꯑꯇꯩ ꯊꯥꯗ꯭ꯔꯁꯨ ꯀꯣꯁꯦꯝ ꯈꯛꯇꯪ ꯊꯥꯕꯤꯕ. ꯀꯣꯁꯦꯝ ꯑꯗꯨꯝ ꯀꯣꯁꯦꯝꯁꯤ ꯆꯪꯒꯦꯕꯀꯣ. ꯃꯥꯏ ꯗꯥꯏꯔꯦꯛ ꯂꯤꯡꯗꯨꯕꯨꯗꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ. ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯗꯅꯕꯅꯤꯅ ꯍꯣꯠꯅꯩꯁꯦ. ꯑꯗꯨꯀꯥꯟꯗ ꯃꯥꯏ ꯀꯣꯁꯦꯝꯒꯤ ꯋꯦꯕꯁꯥꯏꯠꯁꯦ kosem.nic.in ꯁꯤꯗ ꯆꯪꯕꯤꯔꯅꯤ ꯀꯣ. ꯁꯤꯒꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯏ ꯅꯣꯇꯤꯁ ꯍꯥꯏꯔꯒ ꯅ꯭ꯌꯨ ꯊꯥꯔꯒ ꯑꯃ ꯂꯩꯁꯦ ꯃꯌꯥꯝ. ꯁꯤꯒꯤ ꯅꯣꯇꯤꯁ ꯊꯥꯔꯤꯕ ꯅ꯭ꯌꯨ ꯂꯤꯡꯁꯤꯗ ꯆꯪꯉꯅꯤ. ꯑꯗꯨꯀꯥꯟꯗ ꯃꯥꯏꯁꯨ ꯂꯥꯁ ꯑꯞꯗꯦꯠꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯇꯨ all the head of instruction under the council and the student who have appeared for ensuring my last update sida tholake ko. Aduga sigi result out oiragadi sida su tholakani magi notification section sida. Aduga main oinadi mem si council gi sinataba aina ngasai mamang yeng manipur.education.gov.in do aduna main oina yengbiyo. Adudi latest sunata upload tawbne ko. Adukan exam se mem hajipuk haidok tari ngasi ja haidok tara haidok oidra khangdre. Hay ngasi haidok ni di haibneba. ꯑꯗꯣ ꯉꯁꯤ ꯍꯥꯏꯗꯣꯛꯇꯨꯕꯨꯗꯤ ꯃꯥꯟꯗ꯭ꯔꯦ. ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯗꯣꯛꯇ꯭ꯔꯦ. ꯄꯨꯡ 3:30 ꯍꯦꯜꯂꯦꯗꯅ. ꯑꯗꯣ ꯍꯥꯏꯗꯣꯛꯑꯒꯗꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ. ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡꯗꯁꯨ ꯀꯣ. ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯆꯔꯥꯡꯅꯕ ꯋꯥꯈꯜꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯏꯁꯥꯅ ꯌꯦꯡꯉꯁꯨ ꯌꯥꯔꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯁꯨꯃꯥꯏꯅ ꯆꯪꯉꯀꯥꯟꯗ. ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ. ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯕꯥꯏ ꯕꯥꯏ.